Lebaki the Makatokraba ex servicemen Simbu Kaidonunda Mirai the Benihana Chief Minister Okram Ibobina Fondokre. ILP bill ahum pass tokibadu gi matangda wari sanabada center gi bihut yahungani haiba asi aranda thausilni haina MLA RK Anana haikre amadi Jahi kudingi Tamenglongda Komla Festival Pangtholabasu Komla Thariba Lomi Singi Damakadi Sarkarna Miyeng Changbidre Haidi Kurumzari Miyeng Tabiru Bismutaram Ukchari Hauzik Mapungwe Papau Punsigi maru eba sarok singda lebaki damakta kathokraba ex servicemen Simbu Kaidonungda Mirai Roidabani haina Chief Minister Okram Ibobina ngasi Mantri Pukrida leba IG Assam Rifles South Tapang Thoba Manipur gi ahanba Assam Rifles ki ex servicemen singi rally da haikre mahana makata na haikibada Manipurna tamna tangdu leitaba amasung chawkhat lambi da changshilakada Assam Rifles ki chawrba thodang yauri makoina lebaki damakta lawriba thodang sing mipum kudimana singthanagadabani haike Manipur too has been subjected to violent insurgencies for decades, costing thousands of lives and inspecting peace and development in the state. Assam Rifle has been involved in intense counter-insurgency operation in Manipur for last many years and has contributed in a large measure in reducing the violence level and enabling the civil administration to be functions. IG Assam Rifles Sauna Sindhana Pangthokba Tharam Aduda PH Minister I Hemochandra IG Assam Rifles South ki Director General HJS Sasdeva Yauna Assam Rifles ki Makok Thongba Official Kyana Saruyaki Tharamadda Malemgi Anisubalan Jauda Saruyakiba Assam Rifles Yauna ex serviceman Chatre Kayangkaida Kudol Potpituna Ikai Kumnaki Pubung Amaro mi ma puhalagi ko medan mayam si thadana thamina Lamdamasigi Yellomi Kananaba Manipur Miamgi Apamba Matungina Minister MLA MP Yauna Munna Kanaraba Matungda Pass Tokiba Bill Ahum Asi Handokadabani Haina Lamdamasita Kunaminariba Kanglukarana Changshiliba Kongjang Asi Kantaningi Bill Ahumgi Matangda Wari Sanabada Center Gi Mihut Yahungani Haibasi Sarkar Asina Yabangamloi Haina MLA RK Anana Fundorogli the legislative government legislative CM legislative cabinet minister legislative Sigi legitimately elected on legally elected on the government bypass from the central lang what is the Sigi motives then a question to receive we Taza the Haribra Suda Taza Haribra Aquina Moda Gam around the Torre said they have to prove it. Centrally Pusalaga Master negotiation party on them they said Queen Madu Queen reject we have it. We have Token Kaleruga Adu Yadi Habita Mukta Adigi Hana Buldu withdraw to Aduga Kanasi, having often Lakagadi Madu hiding in the JCLP of family of Changi. They should talk to the JCLP, JCLPC Yamna, them reasonable work and Kali. Once Muiwari Sanazaka sit or to the government seats, a queen government day. We MLS in the boy in a palm of the Tokyo. Mauna Makatara Duna, Kongjang Silibasina, Asibahang Puduna, Kongcha Chatpa Asi, Manipur Bulana, Unana Bahonabani. Warishin Puraknaba Sarkarna Honaba Sida Yanaba Puraktrabadi and Yoeba Matingna Tausil Amagi Makada Sarkarna Tabak Paikat Pahabasi Masana Tabani Haiki. Like it ever, I feel like it ever came up in a sun afternoon. I again, I should marry the Idam Akne. The Moisi Tien Tamaga. Delhi the Kanga and the Kangaku Mam Puraga, a quiz exploit of Vire, a quiz politically discriminate of Vire, a queen a high Tabi and a point loud on the quiz at Sapacity, my motives young Fatin away. They should come back to their senses. Idea, my field of it. The side asked that the same Maquina, a quay, the same government's negotiation, Makatan, soon as Chatter have weapons sing like Targadi. Quay government and I because of the Target in low way. Bill C. Only the way to Pukpana the Bimonda, a question now, the guy Kautunga, Matana Bimon Laktaragadi. Government has to step in
with all the legal this thing the provisions no have the legal mechanisms in order must step in the jail to solution for an idea to filter away. Maitesina Masagi ngak senanaba thabak paikhat jaba matamda lamdam masida khundaminari besingna lana khanbagi mahutta mateng pangbibana hena afabu oigani haina malom tuliai ma da pangthokpa thorom yawba lakpada pawmisingda RK Anana makhatana phongdoki. These bands in Sisu Nasi Constitution the protect of the Seko Singi still now so Maru in the tribal populations must understand to mentally that we are not protected. We protect of the other we protect of the politically, socially, economically, we protect of the customer and how we do it. They should be concerned about us. Masi Buishu I question some money I say. Masi acquitting young Minarga. We had to protect over the Harao. Why not? Meditation is okay. We can protect over the definitely meditation are facing near extinction politically as a Bible can know everything community of money we have keep them down there. So the protection of thousand of crime I don't know why they're raising hue and cry from certain law. Manipur Sarkar ki Horticulture Department Sinduna Tamelongi Komla Chakwat Hananba Panamda Jahi Kudingi December Thada Komla Festival Pangtholabasu Komla Thaduna Hingnabagi Lambi Thiriba Lomi Sindadi Sarkar Miyeng Changvidre Haidi Komla Pambi Kaya Jahi Kudingi Kangsilakpadagi Awaba Kaya Mayoknari Tamelong District Taning Jang Kulda Komla Thaba Beping Nyumai Koba Myoy Amana ISTV News ta Phongdrokpada Tamelongi Komla asi matamamada Jauramba Amade Athumba Mahau Chelamba adu Jahi Anirongi Manung asida Khangaudana Ahongba lakpadagi Komlagi Jawbagi Chang Piksilakpa amade Hana Leijanamba Mahau Sing Mangsilakle Pambi Singsu Ayambana Kangsilakle Jahi Amada Komla Tata Truck Ahumdagi Tadana Putholamba adu Hauziti Jip Mapot Ama Fawba Puthoknaba Honabada Awaba Oide Komla Tharaga Hingnanabagi Lambi Oiramba Lomi Sing Awaba Oide Piba Masida Ngasi Fawba Sarkar gi Bari Leinaba Sing amadi Horticulture Department na Miyeng Amada Changbidri Haike. Agriculture, horticulture nasu laraga seminar tauraga natarade asi mongda sumai taura hitagna sumai taudom ni sumai pigdom ni hase mukhaise takbidre to ekhoi sub division de horticulture leidabugum agriculture leidabugum do ekhoi khunda ekhoina yok busi angang singbu support tawbusi yen gumba yok puni ok gumba hameng gumba yok puni ok gumba hameng gumba yen gumba so chahi gi matung ina mukhoi so adum narak puni ado animal husbandry kangbu veterinary kangbu so mikana so lagte Mahana Makatana, Taningjang Haibal Lamasi, Tamelong Dagi, kilometer Nifurom, Lapa Mapam Oibana, Putolibo Komla Karadang Asi Fawa, Tamelong Tana Puraga, Yuanana Bohona Bada, Lambigi Fibam Fatabana, Awava, Kudungcha, the Bukaya, Mayoknari, Lomis in the Tenariba Kudungcha, the Basi, Sarkarna, Atuba Matamda, Miyeng Changbu, Haiki. Kundegi, Tamelong Pobat, Komla Pura, Chetbase, Sam the Pura, Chetbasina, Kra Profit Laiva. Gari hire tau silot ama pura achat base lising mapan nipan gi amount ni ado zip mapugi gari mapugi damak tapugi mong da chatkre Tamelong to Taningjam se pung amagi lambi ne lambi farade ado lambi phatre ado na nongmagi journey oikre Panbayai Handa Komla Festival Pangthopa Matamda Central Agricultural University gi expert amana Tamelongi Komla asi Chawbagi Chang Nomagi Hamtharaliba Haida Wafam Phongtopa Lekhrabani Amaromda Housing Infalda Tamelongi Komla Marangkaina Labor Fangdre Mapalamdagi Lapa Komla na Ayamba Yonari Isai-sagi puwadi masakhangrabadi tungda kangaunabata natana miyoina hingbada awaba oigani haina Deputy Chief Minister Gakhagamna Phongdokre Senapati District ki Makhan Khulda Liangmai Sports Association Assam Manipur Nagaland na sinduna nimit tarani chupna chathagadaba tara suba Liangmai Sports Meet hodopagi tharomda wafamasi Minister na phongdokibani Tharomasida IFCT Minister Ngamthang Hauke Hill Area Committee ki Vice Chairman Kikonbo Nyumai MLA Devendro MLA Jamelung Panmai Village Chief Kaya Susawyaki Deputy Chief Minister na makhatana sana khonabada state asigi nahasingna mangjin thabagi mathakta Information Technology ki lamda subangjil tharali nasina amaga nungsinaba lamdam ama ohenanaba aikoi gi horafam masak khangba tangai fade phungdoki Manipur da lebang naharon sing punamaga
ahlan sing punamang support tobidana naran punamangna mana angamba thakta putoktana magi talent ado present utpiba ai sanari base chumni isa khati unati vibaki izat putna bari amri isa gi phanana bari haidana tanno bana bibadegi sigum badminton mayam khangari ba powerhouse ni haidana because of that Manipur was a sports university asi yabidana government yabidana was a sama hogudore history is a acquisition from the time the highness Manipur so mangai jam optimistic am politai I ko shisha na batai ayu na tra no yala I ko try di la kono right whole kono wa se khang batai hai Tungda handak UR haki baduda amanga ta tholaba Makhan Baptist Church ki fibam yengsinki ngarang numidang pung 8:30 rom chapa matamda kaisam thongda mioi ahumna paumi ahum yauna press club ki mioi ama furakpadagi aso apan nangkre makoi bu furak liba mioi singi manungdagi mioi ama police na farba mioi adudi Maishnam Bizon Apopa Kulachandra kaisam thong top directagi ni hari solaba paumi mari adudi pongnafam pauche gi Buluras People's Chronicle gi Sukham Nanda Sangai Express gi athopam jiten amadi press club ta thabak tawba jasobantani Taudosi General Bijon ngasi Imphal West Police Team amana CGM Imphal West putholaba matung tha asigi taramari fauba police remand Dr. Kre Umanglai kanba apun baluk ukal amasung Puthiba Welfare and Cultural Society na puna sinduna Agartala gi Avai Nagada numit mangani chathagadaba ibudau Puthiba haraubugi thorom haukre Tripura da lediba maite singna pun sinduna pangtholiba haraubugi thorom asigi haudokpada Tripura gi Finance Minister Vanulal Saha Lok Sabha gi MP Samur Prasad Opposition Leader Sudip Roy Daman yauna masaknaiba mioi kayana saruyake Manipur dadi wana tholabasu miramgi chanabi kayagi akanba safu marakta leiriba maite singna lai haraubugi kanglon chumna pangthokpada thawai hena yausilakpa asi ukalna thagarpa phongdoli pawi marathon atemba break amatang India gi ahanba National Awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak Industry Industrial State Takiel da contact tobiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakjang gi ahemba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal break matungda taram nongchari Department of Animal Sciences, College of Agriculture, amasung Directorate of Research, Central Agricultural University, Imphal ani sinduna pony management ki matangda training program ama Central Agricultural University ge conference hold up haudokre tharomasida Dr. R.K. Nimai Agricultural University ge Vice Chancellor Professor M. Premjit Veterinary ki Director Dr. M. Rajendro Manipur Pony Society ki President Dr. K.S.S. George Susaruyake Pony Society ki President Chorajina Hauzik Sanariba Modern Polo asi Manipur dagi haudoki bani haiba asi malemna yanarabo wafamni adubu masana asibu sanabada sizinariba pony nomo gi masing hantharagle masi karamna hengat hangadagi amadi makoibu matau karamna ngak sengadagi haibagi matangda pangthok naba training asi masana asibu pamjaba sagolbu yokhaningba singidi yamna maru oi haike Masingji sumanthara pasidayisda sagolgi masingji handagiduna nongmadi koi mangiba yabagi mafamda natraga yamna sathina
सोचल फिवम की वाफम से थमगा करम तौदना हेंकलहना अखोई मणिपुरी सगोल से निंथीजना थमगदगे वाफम से खन नईनबी हिरम से चथजबनी इंडिया दा अहानबा मणिपुर स्टेटहुड डे था असि तरा तरेतगी जनवरी 19 स्टेटहुड डे नुमित फाउबा इम्फाल की पोलो ग्राउंड पांथोकदरी ऑल सेक्रेटरीट की कॉन्फ्रेंस हॉल पांथोकिबा पाउ मिफम अमदा चीफ सेक्रेटरी ओनब किशोरना मालेमदा सगोल कांगजे की हौरफम ओइना सखंगलिबा लमदम असिदा हंदकी टूर्नामेंट असिना नुपी पोलोबु सक्तापो ओइरगनी मसिना मांगथरले हाइनरिबा पोनीबु कनबदा अचोबो मतेंग ओइबगा लोइनना टूरिज्म चाकोट हंदुना लम कोइबसिंग हेना लाहनिंगलगनी हाइखी राजस्थान की पोलो क्लब की मफम तौबीनी तौरी अफब मणिपुर शोकेस तब मणिपुर की कल्चर मणिपुर की स्ट्रेंथ इन स्पेशली पोलो से शोकेस तौदना मैम मणिपुर से कनानो मसक खंगनबा थौरमनी अहोबनी अमुक हेन फजन तौरकने खली टूरिज्म डिपार्टमेंट तौबसीद नुंगाई अखोगी पोलो नुसीबीबा मणिपुर की मियोइसिंग सौगटपीगनी हाइबगी थाजबसु लई यूनाइटेड स्टेट्स पोलो एसोसिएशन हंट्रे एडवेंचर की मैनेजमेंट पार्टनर सोमी रोयना संगाई फेस्टिवल दा नुपागी पोलो टीम चई खुदिंगी सरुक यारी नुपी की पोलो सु योखनब पांदमदा सरुक यागदौरी अखनब थौरांग अमगी मखादा मणिपुर की नुपी पोलो बु योखनब होनबदा यूनाइटेड स्टेट्स पोलो एसोसिएशन सरुक यागनी हाइखे ऑल मणिपुर पोलो एसोसिएशन के प्रेसिडेंट सरना मणिपुर टूरिज्म डिपार्टमेंट मणिपुर नुपी की हैसिंगबा थौना लिंगजेल मालेमदा उननबगी खोंथांग अमनी अहानबा ओइना पांथोकदरिबा टूर्नामेंट असिदा मणिपुर की टीम मरी अमसुंग यूएसए की टीम अमना सरुक यागनी टूर्नामेंट असिगी तुंगदा इंडिया की नुपी की पोलो योखनबा राजस्थान के पोलो क्लब को खुसमनदुना यूएस पोलो एसोसिएशन का एग्जीबिशन मैच अमसु राजस्थान के जयपुर दा था असि कुनमरी दा सनगनी मसिदा मणिपुर की नुपी सानरोय अमा इंडिया की टीम दा यावनी हाइरी पाउगी मिफम असिदा डॉक्टर आके निमाई टूरिज्म की डायरेक्टर निधि त्रिपाठी सुसरु याकी ngarang numidang pung tarerom tabada thawbal athopam makha lekai hekre makhongda leba pukri achobada maruti 800 ama accident thoktuna tasinbada miyoi ama siri lekidraba miyo adudi h sudes chahi taraga mapan apokpa sova thawbal athopam awang nakai dagini maka gari aduda tongminarakpa miyoi ahumdi thoina asopan yahodre lekidraba sudes asi ngarang thodo thokraba matungda thiba khangdana lakibani fire service amadi lamdamadom gi miyam yauna irupa heiba miyoi sing nektuna thiraba matungda ngasi numiyungba matung pung 12 खरे हेलपा दुआइदा सीना फंखिबनी केंद्र की मनुंग चनबा साइटोन सलान कोंजिंदगी अचोम रतनबु हालगा थमलंबगी मायोक्ता सेमखिबे जेसिना फगाक्चाउ इखाई कम्युनिटी हॉल ममांगदा लमदमदोंगी इमाई बेल सिंगंगारांग वाकमिफम चथखरे वाकमिफम दुदा रतनबु साजिनबे एक्सीडेंट दा हाटपनी मा हालबा मतुंगदा गाड़ीदगी थादरंबनी मियाटप सिंग पुथोपियो हाइबदाबी तौकी नेशनल यूथ डे थरोम का मरी लेना तरामंगा सुबह वॉलंटरी ब्लड डोनेशन कैम्प रिम्स हॉस्पिटल के ब्लड बैंक पांथोखरे लाइफ सेवर्स मणिपुर नेहरू युवा केंद्र इम्फाल वेस्ट फाउंडेशन ऑफ लिविंग पुनः खुसमनदुना कैम्प पांथोखिबनी मसादा तिन लेतबा आंगांसिंग मसा मऊ फबा आंगांगने हाइबा हिरमदा नेशनल डिवॉर्मिंग डे का मरी लेना सेंसिटाइजेशन वर्कशॉप अमा होटल ग्रांडे द पांथोखरे नेशनल हेल्थ मिशन असिंदना पांथोखिबा थरोम अदुदा स्टेट हेल्थ मिशन के डायरेक्टर डॉक्टर ओ इबोमचा आईसीडीएस के डिप्टी डायरेक्टर एम रंजना एजुकेशन एस के एडिशनल डायरेक्टर केस लालमणि सुसरिया के डॉक्टर ओ इबोमचाना पिगलिबा आंगांसिंग हक्चांग फना थंबना लेना कयादगी ngakthopa ngamgani chahi 18 फाउबी मनुंगदा लेबा आंगांसिंगदा हक्चांगदा तिन चंबगी लेना नादनबा होनबदा स्कूल की ओजासिंगना थवाई यावबा amadi social welfare की स्टाफ सिंगसु खंगजिन बतांगाई पदी फुंदोकी students, all these things will be discussed in the workshop. Briefly, of all of you, I think basically we know our health's main target is to improve the quality of
Nasaba top biscuit lang asang ba mayawram lehari Kaisampata leba dukan amagi mapuna ayuk chana na ba mahaki dukan dagi biscuit ama lautolaga chage tarubada asang lang ama yawram ba thengnabani Maming leba company singna chana na ba achapot puthok pada section daba thodu asi laibak thibani haiki Handak yuwa haba aduda amangata tholaba nonegi mafam singda Sky Hospital amadi Manipur Heart Foundation ge kamguna lemna layang bagi ke mama pangthopaga loinana hidak lak thak sing pikre awaba taraba mi sinda cheng bag taret yauna chana thangna ba atei polam sing amadi thangna ba ising su pikre Sky Hospital ge Managing Director Samuel na yuwar habana awa ana taraba tonga mafam singda su mating pibagi thabak makhata na chathakigani haina phongdokli कोई hospital होएगा medicine side ने plus but I thought okay let's not just do a medical camp but also let them help with some the fooding items drinking water becomes a problem in such a humanitarian crisis fooding becomes a problem so and then we were told there were around 100 families here who were affected in the relief camp so we brought enough I think just whatever we could in the short notice and we are right now distributing. Award Pinaba Kanbada Manipur Youth Affairs and Sports Department asi Mawong Maril Tadabo Office Oide Haina All Manipur Anti-Corruption and Social Organization na Maral Siragli. Maratana Timba Break Amamo. Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open for 10th Foundation course, class 6 to 10, starts on 14th January. Our toppers of 2015 are 3rd position Victoria Ngangbam, 4th S. Sarmija Anoli, 9th Neha Jain, 11th Francis Kaisam, 19th A. Dayananda, 20th Viswanath, 25th J. Rojet. Hurry, limited seats. Sara Coaching Center, Mongsangai Boroi Makong, with a strong faculty featuring well-experienced teachers including former head examiner of BOSEM. Admission open, General Foundation course for class 10 BOSEM only. Subject Science, Social Science, Match, General English, Manipuri. Starting on Thursday 21st January, timing 4:30 to 7:30 p.m. Last date of form submission 15 January. Please contact 98561291010. Break matang damu kana taranong sari. Sargam amasung Director of Ayus ka khuzamnaduna ngasi ahal oraba singbu nungshi chana na loina si haba wakalonda Mongsangai dalaiba ahal singi homda free medical camp ama pangthokre camp asiga mari lena na sargam na maifu maital amasung kambal yauna polam kya su khudol tamki loina na hidalang thakya su piki sargam gi president B Neta Chandra Sharma na ahal singbu nungshi chana na loina si haba sargam gi wakalonda isagi lam khaktana tana ahal singbu ikai khumnabo utpo oina tharomasi pangthokpani phongdoki Yaragasu yang tanna pongdok pangam senayak section sen pangtok bidun thambiriba sen bidun thambiriba all as home se lejariba anjin khalaga asi sargamna miyam su mateng pangani de kari awat apa ledi bagi alwe usingi habgi wakal saisa laksharaga koi ihan hanbo boina koi mission ji nasigi all as home se laksharaga sida mateng pang Tha ahum chumna chatharakpa yoga gi training program loishin bagal loinana certificate yan thopagi tharomama ngasi lari gi ambam lekai salan direct leba VYC community hall da pangthokre Patanjali Yoga Committee United Youth Club lari gi ambam lekai salan direct nasinduna pangthokki ba tharom aduda Manipur Yoga Mega Sevir gi President NG Teskumar Yoga Committee Manipur gi State Officer Binod Yauna Myoy kya nasruya ki NG Teskumar na Hauzik Faubda Manipur da Yoga branch Chamri ki mathakta leiri haiki Sangit Natak Academy New Delhi na sinduna New Delhi da leiba Ravindra Bhavan gi Megadata Theatre da pangthokadaba Cultural Festival Natya Sama Ghamada Saruk Yarugadaba Performing Artist Center Khurai gi Artist Center asigi Secretary Thangzam Manina ngasi lamthakre Cultural Festival asida center asina lai haraw utkani hairi
State Vigilance Commission Manipur ge office building handak UR hakiba aduda chekhaiba madi ninkhaiba kaya yaude haidi official staff singna mahusagum thabak tawbada akiba faure building asi fit anirom namthakre haidi hidamasi matangda Inspector Vigilance Seram Suzaborona Fungdorokpada masi matangda mari lenaba singda khangankre athuba matamda mari lenaba singda miyeng changbiu haiki MLA Local Area Development Fund dagi saba Munirak Malom Tuliyai Madalaiba Ibudo Pakang bagi Main Gate Nauria Pakang Lapa Kendragi MLA RK Ananda Sangaduna Miam da Kusinakre Tharomatuda Lai Committee President W Ibom Jamadi Secretary K Hem Chandra Yauna Myoy Kana Sarup Yake Mamang Chahigi Jungi Tang Kuntrada Kulen Krishna Mohan Kauba Myoy Ama Nongmaina Kaptuna Hat Kiba Madi Priyobarta Kauba Makura Ama Soan Kiba Khulem Jiten Bel da Thadoropobu Yaning da Bafongdotuna Ngasi Nauramthong Khulem Lekai da Wakan Mifam Chathakre Criminal Ama Thadoropa Asina Lekai Miam da Mipaiba Faole Hairi Jen Dance Imphal gi Makhada Inunganbi Manipuri Dance Academy Dibong Jidibamna Sinduna Academy asida Satharakiba Nat Sankirtan Workshop ngasi loisinkhre loisinmagi tharamda Jen Dance Academy gi Pradhan Guru RMB S Thanil Manipuri Short Story Society gi President S Tonu Babu Guru E Chawal L Lakpati amasung N Thambal Ngausu Saryaki Rajkumari Kamala Shana Films Production na Director Taranithoi gi film Taranithoi Puthongnaba Project ki manungchana numit mangani chathariba film workshop ki ngasi humni chenba numita Tarun Mangang na film editing gi matangda resource person oina sarvyaki Palace Compound leba Government Dance College ki auditorium da chathariba workshop asida mioi marifu romna saryari asigumba workshop asina hauraliba artist singda chawna kana ba piragani haina saryaki ba mana fongdoli Red Seal Division की मिये मखादा सेनापति ब्रिगेड के ज्वालामुखी बटालियन के कांगबुना था असी तरह बोंगोल खुलदगी KUFO की कैडर अमा फारे हारी PRO डिफेंस की चरोला मना फारब कैडर असी की ममिंग हाउपू दिमगेल चेई कुंगमापन अपोकपा पौपांग दिमगेल मोरबुंगदकीनी मंगोंदगी थाईलैंड साबा .22 रिवॉल्वर अमा मरु अहोम 9mm पिस्टल अमा मरु तरुक फंगले हारी Pamukana Pizari. Lebaki Tamakatokraba ex servicemen Sibu Kaidonunda Mirai Redabini Hana Chief Minister Okram Ibobina Fundokre. ILP की बिल अहुम पास तौखिबा दुगी मतंगदा वारी सानबदा सेंटर के मिहोत यहनगनी हाइबासी अरानबा थौसिलनि हाइना MLA RK Ananda हाइख्रे अमदी Jahi Kudingi Tamilongda Komla Festival Pangtholabasu Komla Thariba Lomi Singi Damaktadi Sarkar na Miyeng Chongmidre Hairi Miyeng Tabiri Biswa Mukana Kurumjari